ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯍꯣꯝ ꯃꯦꯗ ꯄꯀꯧꯔꯥꯅꯦ ꯏꯅꯦꯅ ꯄꯥꯏꯔ ꯈꯔ ꯐꯩꯌꯦꯅ ꯃꯤ ꯆꯦꯟꯈꯤꯕ ꯌꯥꯎꯕꯗꯣ ꯆꯥꯕ ꯍꯩꯕꯗ ꯃꯣꯏꯅ ꯇꯧꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯩꯖꯥꯡ ꯇꯦꯛꯄꯗꯣ ꯌꯨꯝꯒꯤ ꯍꯩꯖꯥꯡ ꯃꯇꯣꯟꯗꯨꯅ ꯑꯣꯏꯅ ꯁꯣ ꯅꯥꯀꯟꯒꯤ ꯌꯨꯡꯁꯤꯜꯂꯒ ꯁꯦꯝꯕꯗꯣ ꯍꯧꯖꯤꯛ ꯂꯤꯡꯉꯤ ꯉꯁꯤꯁꯦ ꯑꯌꯨꯛꯁꯦ ꯅꯨꯡꯁꯤꯠꯁꯦ ꯑꯔꯣꯏꯕꯤ ꯇꯥꯒꯤ ꯀꯜꯂꯦꯕ ꯑꯗꯨꯗꯅ ꯊꯣꯏꯊꯣꯏꯅ ꯄꯥꯏꯈ꯭ꯔꯦꯅ ꯍꯥꯏꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯗꯁꯨ ꯆꯦꯔꯪꯒ ꯂꯣꯏ ꯅꯥꯟꯊꯣꯛ ꯂꯩꯔꯝꯃꯦꯕ ꯅꯨꯡꯁꯤꯠꯁꯦ ꯀꯟꯃꯟꯗꯅ ꯍꯥꯎ ꯑꯝꯇ ꯉꯥꯏꯈꯣ ꯇꯣ ꯑꯩꯈꯣꯏꯁꯤ ꯃꯌꯥꯡꯇꯣꯟ ꯑꯇꯩ ꯆꯥꯎꯁꯜꯂꯛꯑꯦꯗꯅꯀꯣ ꯑꯅꯧꯕ ꯃꯆꯥꯒꯤ ꯕꯦꯁ ꯍꯥꯏꯔꯁꯨ ꯁꯤꯗꯩꯗ ꯃꯀꯨꯞ ꯈꯔ ꯑꯩꯅ ꯅꯍꯥꯟ ꯃꯔꯨ ꯑꯔꯤꯕ ꯈꯤꯇꯪꯈꯛ ꯉꯥꯏꯕ ꯑꯗꯨ ꯆꯥꯏꯁꯟꯕ ꯁꯤ ꯍꯧꯒꯠꯂꯛꯑꯦ ꯇꯣ ꯃꯌꯥꯡꯇꯣꯟꯁꯦ ꯑꯗꯨꯅ ꯃꯌꯥꯡꯇꯣꯟꯗꯤ ꯑꯗꯨꯝ ꯑꯆꯧꯕꯁꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯃꯆꯥ ꯑꯣꯏꯅ ꯂꯧꯅꯤꯡꯉꯒꯁꯨ ꯁꯤ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯄꯗ ꯌꯥꯔꯅꯤ ꯁꯤ ꯍꯞꯇꯥ ꯑꯃ ꯑꯅꯤꯗꯗꯤ ꯑꯗꯨꯝ ꯐꯅꯌꯥꯝ ꯆꯥꯎꯔꯛꯑꯅꯤ ꯑꯗꯒꯤ ꯎ ꯀꯣꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯣꯕꯤ ꯃꯁꯣꯏ ꯆꯥꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯍꯥꯄꯛꯄꯗ ꯂꯣꯏ ꯁꯤꯒꯤ ꯇꯧꯕꯗ ꯃꯇꯣꯟ ꯃꯆꯦꯠ ꯑꯃꯈꯛ ꯍꯤꯡꯕꯗꯧ ꯇꯧꯋꯦꯅ ꯁꯤ ꯌꯨꯡꯁꯤꯜꯂ ꯊꯝꯕꯅꯤ ꯁꯤ ꯍꯤꯡꯗꯣꯏꯔꯥ ꯁꯤꯗꯣꯏꯔꯥ ꯈꯪꯗꯦ ꯍꯤꯡꯗꯧ ꯃꯥꯟꯕ꯭ꯔꯥ ꯁꯤꯗꯧ ꯃꯥꯟꯕ꯭ꯔꯥ ꯀꯨꯏꯔꯦ ꯁꯤꯗꯒꯤ ꯍꯦꯟꯁꯨ ꯍꯦꯟꯀꯠꯂꯛꯇꯦ ꯄꯨꯔꯥ ꯀꯪꯁꯨ ꯀꯪꯁꯤꯟꯗꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯑꯩꯈꯣꯏꯁꯤ ꯍꯪꯒꯥꯝꯁꯦ ꯍꯧꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯨꯝꯒꯤ ꯍꯪꯒꯥꯝ ꯃꯆꯥ ꯀꯩꯅꯣꯗꯨꯅꯦꯕ ꯍꯪꯒꯥꯝꯗꯨꯅꯦꯕ ꯉꯥꯒ ꯊꯣꯡꯕ ꯍꯥꯎꯒꯗ꯭ꯔꯦ ꯉꯥꯅ ꯍꯧꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯍꯪꯒꯥꯝꯅ ꯍꯧꯗꯣꯏꯔꯥ ꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯑꯣꯏꯅ ꯆꯝꯅ ꯊꯣꯡꯉꯒꯦꯅ ꯁꯧꯒ꯭ꯔꯤ ꯃꯅꯥ ꯈꯔ ꯍꯦꯛꯑꯦ ꯃꯌꯥꯝꯗꯨꯕꯣ ꯍꯥꯎ ꯀꯩꯅꯣ ꯑꯗꯨꯕꯨ ꯅꯪ ꯄꯥꯏꯗꯨꯕꯣ ꯅꯪ ꯄꯥꯏꯗꯣ ꯀꯩꯅꯣꯕ ꯁꯧꯒ꯭ꯔꯤ ꯀꯔꯤ सौग्री देदो मम्मा दे देंगे एक दो तोड़ने दो फिर बात दे देंगे बस हो गई देदो मम्मा यार बात अदु खतरे हेक तो जा यार कोई मरोई नाकुपीजे हंदक सीजन की हाइतारे हंदक की ओइना अनिरक सुबने ले लीजे सिददी सागलामिना दुम खरगा तोइन तोइन लेनबे यारानी नुमित तरानी मो नुमित तरांग थोइनी तरा तरांग थोइनी दा दुम फजन फजन चावरानी सारगदी याम चानेबा माजे अदुना दिल्लीददी मतोन थोए माजारो आदि याम थुन जावदो असोंदा नापाकीना चाना दवानी मचिन मनावजे अमना आइंगबा अमना असाबा मनाव नुपी नाकुपीना असाबदा चानै अदुना दिल्लीदि याम फरे मचे नापाकीना आइंगबदा चानै अदुना सिमलादा याम फैयो माना ꯀꯥꯔꯤꯁꯤꯗ ꯀꯩꯅꯣꯝ ꯁꯦꯡ ꯂꯩ ꯂꯦꯁꯤꯒꯤ ꯗ꯭ꯔꯣꯌꯤꯡ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯗ꯭ꯔꯣꯌꯤꯡ ꯇꯧꯔꯤꯔꯣ ꯂꯦꯁꯤꯌꯥ ꯀꯩꯗꯧꯔꯤꯅꯣ ꯇꯨꯅꯥ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯩꯅꯣꯁꯦ ꯍꯩꯖꯥꯡ ꯇꯦꯛꯄꯗꯣ ꯌꯨꯝꯒꯤ ꯍꯩꯖꯥꯡ ꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯒꯤ ꯃꯈꯣꯛ ꯁꯣꯟꯗ ꯇꯦꯛꯄꯅꯤꯗꯅ ꯁꯤꯗꯩꯗ ꯃꯈꯣꯛꯇꯣ ꯇꯦꯛꯏꯅꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯨꯅ ꯃꯇꯣꯟꯗꯨꯅ ꯑꯣꯏꯅ ꯁꯣ ꯅꯥꯀꯟꯒꯤ ꯌꯨꯡꯁꯤꯜꯂꯒ ꯁꯦꯝꯕꯗꯣ ꯍꯧꯖꯤꯛ ꯂꯤꯡꯉꯤꯁꯤ ꯍꯩꯖꯥꯡ ꯁꯤ ꯑꯍꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦꯕ ꯐꯔꯦ ꯑꯃꯗ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯑꯁꯣꯟ ꯃꯌꯥꯡꯒꯤ ꯍꯩꯖꯥꯡ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯤꯅ ꯍꯦꯜꯂꯦꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯏ ꯌꯦꯡꯖꯦꯕ ꯁꯤ ꯆꯞ ꯆꯥꯔꯗ꯭ꯔꯁꯤ ꯄꯣꯁ ꯇꯥꯔꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯁꯤꯒꯤ ꯌꯦꯅꯝ ꯅꯥꯀꯨꯞꯄꯤꯁꯤ ꯂꯦꯜꯂꯤꯕꯁꯤ ꯁꯤꯗꯩꯗ ꯊꯕꯛ ꯑꯃ ꯇꯧꯊꯣꯛꯀꯦ ꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦꯗ ꯁꯨꯝ ꯈꯔ ꯆꯥꯕꯗꯤ ꯀꯩꯅꯣꯅꯦ ꯄꯀꯧꯔꯥ ꯍꯧꯗꯣꯏꯅꯤ ꯂꯣꯏꯅꯃꯛꯇꯤ ꯆꯪꯉꯣꯏꯕꯀꯣ ꯑꯁꯤ ꯑꯔꯦꯝꯕꯁꯤꯅ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯒꯦꯕ ꯃꯔꯣꯏ ꯊꯣꯡꯒꯦꯕ ꯃꯣꯔꯣꯛꯀ ꯃꯔꯣꯏ ꯊꯣꯡꯕꯗꯣ ꯕꯣꯔꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗ ꯃꯣꯔꯣꯛꯀ ꯃꯔꯣꯏꯒ ꯊꯣꯡꯕ ꯍꯥꯏꯅꯣ ꯃꯔꯣꯏ ꯊꯣꯡꯒꯦ ꯍꯥꯏ ꯃꯔꯣꯏ ꯊꯣꯡꯕꯁꯨ ꯍꯥꯏꯅꯔꯦ ꯃꯣꯔꯣꯛ ꯊꯣꯡꯕꯁꯨ ꯍꯥꯏꯔꯦ ꯃꯣꯔꯣꯛ ꯊꯣꯡꯕ ꯍꯥꯏꯁꯦ ꯅꯪ ꯀꯀꯥꯏ ꯃꯆꯤꯟꯗꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯄꯤꯛꯑ ꯃꯣꯔꯣꯛ ꯊꯣꯡꯕꯁꯨ ꯍꯥꯏꯔꯛꯑꯦ ꯃꯔꯣꯏ ꯊꯣꯡꯕꯁꯨ ꯍꯥꯏ ꯃꯔꯣꯏ ꯊꯣꯡꯕ ꯑꯗ ꯃꯔꯣꯏ ꯊꯣꯡꯕꯁꯨ ꯍꯥꯏꯅꯩ ꯃꯣꯔꯣꯛ ꯊꯣꯡꯕꯁꯨ ꯍꯥꯏꯅꯩꯅ ꯑꯅꯤꯗꯣ ꯄꯨꯟꯁꯤꯜꯂꯒ ꯃꯔꯣꯏꯒ ꯃꯣꯔꯣꯛꯀ ꯊꯣꯡꯉꯦ ꯃꯣꯔꯣꯛ ꯊꯣꯡꯕ ꯍꯥꯏꯗꯤ ꯃꯤ ꯄꯥꯛ ꯈꯪꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯛꯑꯦ ꯄꯤꯛꯏꯉꯩꯗ ꯍꯥꯏꯅ ꯃꯣꯔꯣꯛ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯅ ꯇꯧꯔ ꯗꯗꯥꯅ ꯀꯩꯅꯣ ꯇꯧꯕꯗ ꯆꯥꯛ ꯊꯣꯡ ꯆꯠꯄꯁꯦ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯑꯩꯒꯤꯅꯦꯅ ꯑꯇꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯁꯨ
Morok thongdi dum pubirakadin. Morok yamju charam me yamju pamame. Thangjing ga tawra thongo. Thangjing degi badamdo atuju hapanya. Koi hojik sem ge ba hayang dune mathau phadan tawradro se post ta tho. Mani akhoi gi hayang sum akhoi hainaraguni na ba chap chaje. Magi aside sida orange color an tayisi. Asin nuaite. Tha thagat pada. Hoi sim ba sidang lelaga ne. Atai sin sang da man dong. Cái mobile chỉ là tăng vui bây giờ có sắt lâu ôn tàu mà tầm đập blur sắt lên đây vì này Ai pesa la kizano ai na iPhone ang gift tang mono na tàu dia ga ai na cái nào đó tàu dia rồi sếp naga family đó tàu đó mà nào ai di thabak tàu wan pa ma gi nupi ju oi ba ở đó năng na iPhone gift tàu phụ đây này cover các tí tàu cái nó mà nung giàu lắm he ai ijat ta ba thabak tàu rồi ijat lai ba thabak ka na in tàu rồi tàu ma na ba tàu da dum ju ta ni shi Khoi các tí yang phajai phajai khu ba khu loi khoi mi se asi isin do hutla ka kam tholi ne ba ano pong khala ido pakora sep se ta ban tai post tari ani ma di ta de kash bai de an thong ga dam phajai post tari kapi apa kani kha thang de ri la ni se khoi uzik pakora thadarabni yong post khar tarabri hojik ta thadari ni nunggan hawai mangan khara amuk tawra thamam yong khoi ngasi gi khoi sidai homemade pakora ne kamai to ge masak se hawdung man brahman da ramta yengbiro thoi saram ini pairugin thoi pairugin sari bane haba chaduini mama jula ni se pulap charda thoi na saram gani ha ga man ngai ngamde ngasi di changang ge saga sabe je mama je glass ko likli gi da tawdre steel gi da dum honare yang phajari de che hawai mangan amaga yaholake do marui na kap na marui na kopi ga ga haura aseng bhai ai ba yes si cha cha ko cha angam ji glass sam tong desi nang pokane sarang si oi de char ji sana post ai ba kai na papa ki chamac ne am ko kol ki ga देखो बेसी की चम्मच pakora je ma sati bajar handak sina amu kai no je ko pya tilo gi holaga mu nào nó phải nào nang gi da bamon chauni nai jan ma mangre da sau đấy khơi tôi đừng xem bia gì sẽ khơi cái pujari chứ ai de tang kha ai gai bốc chứ muk cái nó tóc chứ man cha vào muk yeng man cha chứ khơi suk tuk tên đi cha gần cầm đâu vậy hào vậy sáng nó thùng giờ chứ đâm hào à ai gai bốc te sa le dan ừ phadi chot la la morok se de am ta hapte akhoi morok cha ya disina phai tawro mama na ka ije morok pam je mina morok chi cha re na morok tra ate podo sari ini thaina ado khoi morok cha ya da mina dum sina phai hau bro ma thoi mahi harang na मी mama ka adi phare da
ꯄꯣꯠꯁꯦ ꯑꯩꯅ ꯍꯦꯛ ꯈꯔ ꯇꯧꯔꯒꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯋꯦ. ꯃꯥꯅꯤ ꯏꯅꯦꯅ ꯄꯥꯏꯔ ꯈꯔ ꯐꯩꯌꯦꯅ ꯃꯤ ꯆꯦꯟꯈꯤꯕ ꯌꯥꯎꯕꯗꯣ. ꯑꯩꯗꯤ ꯆꯥꯕ ꯍꯩꯕꯗ ꯃꯣꯏꯅ ꯇꯧꯋꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ. ꯁꯤ ꯐꯖꯅ ꯆꯥꯏꯍꯦ. ꯑꯩꯈꯣꯏ ꯁꯤ ꯄꯤꯛꯇ꯭ꯔꯨꯁꯤꯅ ꯑꯩꯅ ꯐꯖꯅ ꯆꯥꯏ ꯍꯥꯏꯁꯦ. ꯁꯤꯒꯤ ꯕꯦꯠꯁꯤꯅꯅꯦ ꯅꯍꯥꯟꯗ ꯂꯩꯅꯉꯥꯏꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯉꯥꯏꯔꯝꯈꯤꯅꯤ. ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯅꯥꯎꯁꯦ ꯑꯗꯨꯝ ꯍꯥꯡꯗꯣꯛꯑꯦꯕ. ꯍꯩꯅꯧꯁꯤꯗ ꯇꯤꯟ ꯃꯆꯥ 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 ꯇꯨꯃꯤꯠꯇꯧ ꯇꯧꯕ ꯑꯃ ꯍꯦꯛꯇꯅꯦ ꯋꯥꯜꯁꯤꯃ ꯀ꯭ꯔꯤꯛ 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 ꯁꯧꯒꯩ ꯇꯣꯡꯉꯝꯕ ꯑꯗꯨ ꯍꯥꯠꯄꯗ ꯌꯥꯈꯤꯗ꯭ꯔꯦ. ꯀꯗꯥꯏꯗ ꯌꯥꯗ꯭ꯔꯤꯅꯣꯅ ꯌꯥꯝ ꯀꯟꯅ ꯌꯦꯡꯉꯤ. ꯈꯨꯖꯥꯅꯁꯦ ꯑꯩ ꯄꯦꯇꯤ लौꯊꯣꯛꯑꯒꯅꯦ ꯃꯥꯅ ꯇꯧꯔꯤ. अँगांग एक दिन भी आया था तो हमने हमारा लोकेशन नहीं बताया था. ऐसे दरवाजे पे आ गए थे. आंटी आपने बुलाया था. पता नहीं कैसे पता चला है. हिंगोनजे येंबा अखोइगी इनाउजिंग लाए अदो ओइ मोय उलके कना कना नोय दु सिलाना बुदि हैपे नंगरबनी. सिदा चेक पार्टीशन तौरी सिदगी अखोइ हौरिनी सिगी सिदगी अदोनगी दुना मोयगिने अदुजु लैरे अदगी खरा असोंगी दुना खरा नौरंगनी सिला अदम बोरादबुदि चप मानिको अद कोला चाबा खोपदि अनौबुदुना हाउ कोला चाबा हिना तादि तो अखोइगी मना मसिंग थाबजे मयामना उबदगी अखोइगी सब्सक्राइबर अमसि येंगबु लाए. सिमनाजे कुबीदे हेना बाइने बा चोमरगाबा ꯑꯩꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯑꯗꯨꯅꯦ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯗꯣꯂꯥ ꯃꯊꯛꯇ ꯊꯥꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯃꯒ ꯊꯥꯒꯠꯆꯕꯅꯦꯕ. ꯑꯗꯩꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯥꯛꯑꯦ. ꯅꯍꯥꯟꯁꯨ ꯂꯥꯛꯑꯝꯃꯦ ꯑꯅꯤ ꯑꯃ ꯍꯦꯟꯅ ꯕ꯭ꯂꯣꯛꯁꯦ ꯅꯝꯃꯦ. ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯦ मोइना लाखपजे अखोइगी याम साबनिना खरे इंथब मतमदा लाखपदुदा ममजलकपदि वीडियोजे मै खरे सेंगबो वालबनि हौजिक्ति मोइजु चटखरे अदुना अखोइजु से कैनोदगी इंजांग नापि खिते येंगुगिगे दुकानदगी कोइन हौजिक लाइजिना कैनोदने सफलदनेबको इंजांग नापि हैरा लोय योन मफमजे से येंगबददि याम फजबनि मफमजे याम नाना तोंगान तोंगाना का खाइदोगा पोतसे याम मसा नाना थम्मा ममनगे थेला लैत्रो याम सेंगना हायरगदि सिदा योलिबो पोतसे अपटपना तंखाय हाइदि मसक फजबै वानी सुमाइना दुकान चाव चावना फमगा मनुंगदि योमजे होय तबुदि साबा मतमबुदि ओयबो कैसु यामना फ्रेश ओयबो फजबदु ओइदेबा सुगुम्बा दुकान अचो अचोबा फजबा दुकानदि योनबदुबुदि खोइगे सोरोंग नालादा थेला तोरगा योनबा कांगुदो अदुदुदना हेलेबा इंजांग नापि फ्रेश फंगुदे मोय दुददि इंजांग नापि खुद खुदकि ओयबा सिदना लैद्रगदि एकदम मोय नुमित मसिंग खरा कुइ कुइना थम्बनिनाबा कनो तबै दुकान येंगबददि मसानाना मपानदगिदि याम फजबा मिंजेनगा चंदना अमा तौदना अदो तसेंगना हायरगदि यादेबा पोसे फ्रेश ओइदेबा नुपि मसक अतेबदा मेकअप तौसला थम्बदुनेबा तरि येंगबदा फजनाबा पागी दौने से मयाम येंगो कंगलायेने येंदेमने अदुगा हवाई मंगन खरगा तौरगा सि इरोंदोरी मिक्स तौरगा मयाम चारबा चाद्रिबा अमता कमेंट हाइबेरो अदो चाद्रगा जो अमतंग ट्राई तौबियो हावने चारगा खंगनि चाद्रगादि खंगोय अदु अना अदुम खरा अदुम लौखटपा याबने ngaruga खरा यावरगदिको अना अमतंग ट्राई तौबियो मयाम